Online Manipur gi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Maikei Salai Khangdana Kukisingna Landarakhre Imphal East ki khul kayadasu nongmai kapsilakre jawan ama sokle Bishnupur district ki Phawgawchau Ikhai police station gi wa thalambi gi Lairenpa local da Kuki narco terrorist singna Landaraktuna mauna ama ngarang ayukta hatkhaba matung numidang pung 8:30 rom tarakpada Imphal East district ki Lamlai assembly constituency ki manung chanba yangang pokpi uyok chingrom dagi Kuki militant singna khul kya da letna nongmai kapkhre ngasi ayuksu thamna pokpi uyok ching dagi sana sabi yangang pokpi uyok ching thamna pokpi da nongmai amadi bom kaya kapsinduna Landarakhre Yangang pokpi police station gi manung chanba sabungko khunau yangang pokpi santi khongnang sana sabi thamna pokpi na chingmam fam singda ngasi ayuk pung 10 rom taba matamda Kuki narco terrorist singna afaba makhal gi khulai sizin naduna amuk hana lan chatharak ba hokre ngarang lumidang pung 8 lom taba dagi nongai matung pung ama fawba akan mamong da nongmai kapna khraba matung ngasi amuk hana Kukisingna nongmai kapsilak pagi thawong adu chatharakhi bani uyok chingdagi Kuki militant singna atat akham leitana kapsilak pada micham miyam di hojik fawbagi oina so apan yaude adubu Indian Army gi Maha Regiment gi jawan amadi oi thangba khuta nongmai maruna panbadagi laikan nakre Kuki militant singna lamlai AC gi manung chanba tongan ma khul kya da nongmai kapsilakhiba aduda Indian Army 119 suba BSF amadi State Force ki kangbuna ngak selabasu Kukisingna onsen nongmai kapte haina khunja singna pendaba phongdokpa ga loinana Kukisingna nongmai kapna roidaba oirabadi mafam adu thadolaga chatkro Maikei adongi khunja singa lanthengna duna sirabasu sijarage haina akan mamong da mukna ki hairi Kuki militant singa chingthakta gi bom yauna nongmai round kya kaptharakpa aduda mafam aduda duty tawriba security force singna su nongmai round khara di kapkhi adumapu Kuki lairiba chingsing adu question duna makhoi gi mathakta combined force aduna akan mamong da combing operation chathaduna landaba leite haibagi warauba khunja singna pendaba phongdoragli Central Security Force leina lau suba chatkhibi nupi ama Kuki terrorist na nongmaina kaptuna hatkiba thawong si condemn tawi Kokomi Farmer Wing ki convener Konthaujam thoibana haikre Central Security Force leina lau suba chatkhibi nupi ama Kuki narco terrorist na nongmaina kaptuna hatkiba thawong asi awang bathakta condemn tawi wafam asing asi lamphel da leiba Kokomi ki office ta pangthokpa pawgi mifam amada mahangna phongdokhibani mahangna makha tarduna ngarang thokiba laibak thiba thodok amada sapamongbi Sophia Mapuroiba Dayananda Kaubi nupi ama Kuki narco terrorist na nongmai kapsinuna hatkiba thawong ase yamna nungaitaba thodok amani thokiba mafam aduda Kokomi ki team ama su chatuna yengsilure mafam adugi miyamgi punsi ngak senaba BSF ki post ama su leiribani mangjongna BSF ki personnel singda pau piraga lau suba chatkibani haiba pau mafam adugi miyoi singna tamna khibalai Mafam aduda post hangnaduna leiriba Central Security Force ki section daba mawong su uba fangki mamang da su Kokomi gi Maikei dagi lau lokpa matamda section thorang lokhat piu pamdaba thodok thokpa yai haibasi kyarak hanna lengak ta thamkiba laikre laibak thiba thodok sigi tekchak lenga asina pugadabani makha taba pamdaba thodok thoktanaba amadi lawmi singna lau lokpa chatpada pamdaba thodok thoktanaba akan mathabak lokhat piu hiramasigi matangda Kokomi Farmer Wing na Chief Minister amadi Governor da memorandum amamam pisilagani haiki Nakal amaromda Manipur miyamna Central Security Force asi thajaba thamdre miyangi punsi ngak senba ngamdre maram aduna Central Security Force sing state asidagi halan bikro ekoina oina ngakcherage karigumba isana ngakchaba asida lenga asina phaba punba tawbiganu haiba wafam su thamki Kuki terrorist singna hanjin Christian Cross yungchinbagi ayaba pirabra CPPKT Haukiba November 6 da ibudau thangjin khubam nan chingsang da Kuki narco terrorist singna amuhana Christian Cross yungchilamba Sibu Committee on Protection and Preservation of the Historical Right of Kaubru and Thangjin Hill Range CPPKT na akan mamong da yaning da phongdoragli ngasi committee asigi General Secretary Y Sam Khumana khuyakpi duna thadorok pacherol amana haribadi cross mark yungsilamba sigi madangda Manipur lengakta kayara khanna waka cherol pisen ki adubu ngasi phawba lengaki Maikei dagi karigumat amatta thabakta onthok piraktre amu hana November 8 da Manipur gi Governor amasung Chief Minister da memorandum pisin khiba laire Mamang chahi ki September 10 amadi kulhumdoi November 2 amasung November 6 ta su Governor amadi Chief Minister da memorandum pisin khiba laikre maram aduna Kuki narco terrorist singna tawriba thabak sing asi center amadi state government ayaba pirabra India amadi Manipur state na Kuki narco terrorist singi mathaga thabat lokhat pangamdrabra amadi makhoida surrender tawkhrabra maduna traga di action lokhat piu center amadi Manipur government na Kuki narco terrorist singi mathakta legal action lobi duna amadi chapchaba chairak lokhat pinaba committee asigi Maikei dagi khanganjari haina su phongdoragli Kuki na nongmai kaplaga mitei gi khulda security force na operation chathaba yaningde mongmung khunja sing Manipur da Kuki narco terrorist singna mitei gi khul tamna rocket launcher drone bomb yauna nongmai kya kapsen duna mitei kya halabasu madugi onna daina bada security personnel singna mitei gi khul singna combing operation chathaba si monmung mitei khul gi miyam na pendaba phongdoragli
Mongbung Maitei Khulda Securities-singna search operation chathaba aduda pendaba phongdokladuna Mar amasung Kuki khulsingdagi militant-singna Maitei khul tamna nongmai kaptuna attack tawraga security force-singna Mongbung Maitei khulda changsinuna thi humbagi thabak chathari ngarang pangthokhiba search operation adu tharaga Mongbung khulda security-singna operation chathaba marirak sure asigumba mawong maril tadaba michang mikhai naiba security force ki thawong asi khunja singna pendaba fawi CRPF personnel sing asi yarol pokpi school manakta deploy toramlabadi khunja sing hena fagadabani adubo ona taina bada CRPF personnel sing asi Kuki sing bungak senaba thambaga chap manare haina pendaba phongdokhi Kuki na Maitei sing bu haningba matamda hatpada center na tumina yengduna leiba pende KMWO Kuki terrorist sing ilana sida Maitei amadi lamdam asida punna khunda minariba furup sing kham thengna awaba mayok nabaga loina na ngayok chapuda yok panga gumnong monong magi haningba matamda halabasu BJP na luchingma center laingakna khongrai niktuna yenglaga leiba si kanglaipak minority welfare organization KMWO Manipur na fen daba phongdorokli lub asigi publicity secretary Rajiv na thadorok pacherol amada athuba matamda kangluf anigi irang asi loisinaba Manipur laingakna honaduna hanagum ingchikpa tangdu leita balamdam ama oihanbiu Kuki terrorist singna saiton gi wat lambi gi labukta laukhau duna leibi mauna ama bu Kuki terrorist singna nongmaina kaptuna hatkhi hiram asigi matangda state amadi center na thaba amata lokhotpa udri masida natana hokhiba tha kharagi mamangda sufa yengi manung chanba kautrukta mapamda lakchabi mauna ama bu Kuki terrorist singi rocket launcher amadi drone attack tami hathina hatkibani ngasi fawa hiram sing asiga mari lenana action amata lokhotana lana si Maitei singna aranba tahanduna lakli Kanglufani gilana si chahi ama makhairom henjilakpaga loinana chinghong chingyada leiba Maitei khulsing lau ubangam nadre lau khawba yeiba hek kumbaga Kuki terrorist singna letana nongmai kapsinuna micha miyam hanaba honari India gilan mi mapai Manipur da ngakhalabasu Kuki terrorist singi landada uchuk yungbagum yungduna leiri thawong asina takpadi India gilan mi su Kuki terrorist singi michangda leplabra haina chingnada bangamde achar mirai naibagi thawong asi makha tana tawbiganu haina loop asina Manipur amadi central lengak ta taksilagli